Dr. APJ Abdul Kalam na asumna hairame afaba luchingba ma oige khanbirabadi makhage hiram taruk asi soidana follow tawgadabane ahanbada vision leader haibase vision ama soidana legadabane asan ban yeng haibase yamna maru oy hayeng kona aina hojik tawriba action na sina kari thorakpa yabage haibadu uba ngamgadabane aigi pandam mayek sengadabane hayeng tungda aina oiningliba misak aina yauningliba panthung loina mitmangda sangsang uba ngamgadabane madu yaunaba chatpada thengnagadaba khudong chadaba amasung saroidawba loina uba ngamgadabane Anishubada extraordinary. Mayamna chataba lambi da chatnaba honagadabane. Normal people amana chatpa lambi da adumak chatnaba honarabadi normal adum oiba tabane. Leader haibasidi mayamdagi top toppa gun khara chengadabane. Mayamna tawba ngamdaba thabaksing tawba ngamgadabane. Ordinary nataba extraordinary oiba mathau tai. Ahum subada credit. Leader haibasa mai pakpa haibadudagi mighty ba haibaduna hena manage tawba haigadabane amadi ngamgadabane. Mai pakpa haibadudi nahaki punsida amukak oikiba yai adubu amukak mai paknaba honabagi lambiduda mighty gadawribasidi masing tingamdana thokpa yai hanjin mighty gani madubu mayong naba ngamdrabadi mai pakpa misak ama haibadusu punsida oikidaba yai leader ama haibasa mahaki teamdugi asoiba natraga mighty ba madu mahakna daita loba ngamgadabane aduga mai pakpagi yumikup aduna mahaki teamduda credit piba ngambagi gun chengadabane masina mahaki followers sing mahaki makhada thabak tawribasingda hena thawna pigani honaningbagi amadi changing tawnugi wakalon hengatkane mari subada decision leader ama haibasa warip ama lawnabagi chap chaba thawna adu leigadabane warip lawba decision lawba haibasa kanagumada yamna luna thoe aigi warip asina kariguma soireklabadi haibagi wakalsina lawgadoriba decision adu khumang chawsina hekta laptop ngamde adubu leader ama oge khallabadi thawna leina warip lawba ngamgadabane haibadi lawriba warip asina achumba amadi mai pakpa soidana oigani haibagi confidence thajaba adu chapchana leigadabane adubu ningjing mangjing naraga lawba waripti mighty gale manga subada nobility oida padaba tawdaba yamna lemthokpa wa yamna ngangdaba gentleman haibadu oigadabane pepa kainom tawaisu yauramba kainom tawaisu hekta yaushinba haibasidi luchingba magi magun nate maki magun hantarakani mayamna mangonda thamliba ikai khumnaba mangthare taruk subada transparency leader haibasa transparency leigadabane maki teamduda hainingba ngangningba khudimak arona thut leitana amadana ama haiba amadana ama amuk haiba masi tawridobane maki team singduda thamliba tawgadaba amasung tawridoba khudimak chap managadabane michak mikhai naiba miyeng yengba yade thabak ama tawbada lonna thumna yariba makai tawdana honagadabane adom lusingba ama oige khanbirabadi natraga oibirabadi hairiba wafam taru asa follow tawbirabadi matik chaba mayamna yaba leader ama soidana oiba ngamgane